कोई लाप नुपा मचा लुक्बदगी सीने फंगले थौबाल डिस्ट्रिक्ट की मनूंग चनबा हाइरोक पार्ट 2 दा लेबा मेलै तंपाक कोई लाप आंगांग तादुना लुक्बदगी मियामना थीनरिबा मतुंगदा सिबा अक्संग ओइना फंगले थौदोक असि ngasi नुंथिन पुंग अमग मिनट 10 का 5 रोम ताबदा थोखिबनी हाइरि लैखिद्रबा आंगांग अदुगी ममिंग सपम दलिन सिंह चही कुन अपोकप सबम कुमार सिंह कौई पापल मनिंग लेकाइदगिनि हाइरि पाव असिना हाई ngasi ayuk pung 10 rom tabadagi hauna Teknopol district ki manung chanba thamlai khunda mamana 10 rom ga loina sak sanaraba matung amuk kum tharaktuna nungthin pung amorom tabada hairok part 2 chinggon da leiba melai tampak ki pukri mapal da photo kamna ring phum khangdani ising da tasin kibani mafam adu da leiramba miyam yauna ising adu da pung amorom thiba ya ba thina ro matung ising manung dagi asi baksang oina phangbani kodakta manak nak pa hospital da pukhat ke adu puthawai yaw baksang oina pukhatlak le haina doctor na hairak padagi leitre haina khangwangam ki hairi Naga Ningolgi Sokle Meeoi at watching the Pam Oibani Nasat Pafangaro Ningon Sokle Balak with the relief came the Sahi and Henna Sokle from the Manipur Ningol singing Tha Manipur Miam Nasab Gap quite Sokle sing Manum the Amu Ningon Sokle Balak with the May home 2023 day how the Housing Power the Bolos in Proctor Manipur Landam Maram Oiraduna Sahi and Henna relief came the Sang from Lord giving on Kargating Uno with the Kangsup Kong the Labor Meeting Amamayum Palakibe Singkayum Ongbi Chawang Jamuna liu sahi kuntra ka mapan hai mamang sahi degi aram bai tengol ke ibung ipwasing na sak ko widuna pon na chatlu handak sahi da suningon oi bising na magi mapam da amadi khang na sana singi da sak ko budaki phayeng high school amadi salai gi smart campus da lek living sing tangkhai amadi satna ga dori relief camp ani se de imung ni phu muki mau nifu ga tare lom leiri tangkhai amana mapam da si ana amadi khudong sa da ba yawbana natana mapam ki miye sing na sudan chen ba yawba dagi satna roi dori ai su isa sing na ai gi ipam lamdam do atha paching do oibani na sat papang laroi naga ningon orba suningon sakko bodi satningi adubo numit asida sat hauda ningol singapore na relief camp da sak samin nergani ekoi gi damak ta sakko numit relief camp gi in charge oi beri be inau manos na sak thungbigani haina phungdoraki Kem asida le rakiba sing khaimai ong bichanu sahi kunsak mapan mapur ba CISBJ na hai ningol sakko balak pada thamoi da nungai ta ningol amata kanglei pak ta le damgani haiba thajade adu bo relief camp da le rakli ningol singena tongal nei sakko bada sena inaba fisu loina maina sakre yum da le hoba kharga amadi anoba leina ba social lei tabani na sakko ba satna bagi pirol phawa ning thi jana leite ipam ta mi leita ba yaw badagi imagi ipam khanga bok to oina sakko birakpagi damakta satkani adu bo setna ba pirol su Iman nabigi da makta wai gadawri mam hoina su kari su purakano ngana la udang heregi atubu angam ba khari puge khali aigi da pakpa imung oina leijarak pani yum su yamna lairi ichanupa ani na ipuroi baga khaktani hana degi waraga lairi bagi mathakta relief camp da leirak padagi hena ware adubu sahi amagi manung da amuk lakpa ningun sakko bobo satning da ningun kana su leiram loi hairi amoram da moirang guest house relief camp gi oina ningol sani rom gi district administration gi mai kai degi nga leituna camp asita leirib ningol singyauna Meeoi pumnamuk ibadaw thangjing gi sangnen da relief committee na sintuna punna saksamin nagadawri adubu water sports complex laisai gidi punna Meeoi sahum ga tara ga taruk leibagi manung da ningon chama ga marfurom yauri Kem asigi su ningon sakko bagi oina lupa lising taraga nipan chanipan pibirak le hayeng kem da leminari ba singa mathel ama thongduna chaminaragani haidakli ningthau khong relief kem gine mapan da leikhiba IDP yankhai ga taret khaidokra ga samri ga humtra ga taret rom leiriba asigi su ningol sakko bagi lupa lising kanipan chamapan pirak le masina saklen ama saminaragani hairi Bisnupur gi all mini secretariat relief kem gi su ningon samarong gi damakta nga sak leina ba sen pirak le masina putna harau saklen ama saminaragani hairi Trump unadringai mangoi na Trump Russia bu Ukraine da mai thiba pi ba ngamgani khande Ukraine na Russia mai thiba pi ba ngamnabagi oi thokloi lei haina khankhiba de hojik mahakna madu oi thokani haiba du chingnani oi haina thoka bu numite US President Donald Trump na haikre Russia Ukraine war loisinabagi matang da Hungary gi Budapest Russian President Vladimir Putin na mai onsin adun wari sanagada ba loina lagliba sayil singda Trump na amuk hadna unana ba thorang tawrakhiba Kiap ki matang no wasing bagi maran amat Trump na hapsi lakre Australia ki Prime Minister Anthony Albanese na White House to unaba how kibaning thauka ba numita Trump na bomi sing da haiki makhui na hojik sum madu mai pak pa yaw ai hak na makhui na ngamgani khande adu ba makhui na hojik sum mai pak pa yai Ukraine da lam puthoki ba tabani amasung makhui na Russia da mangkhiba territory pumnamak adu amuk hanna phangba yagani haiba mahaki matam sangnadagi leirakpa phirep adu Trump na haukiba thada mathanta onthokre adu Ukraine gi president
Vladimir Zelensky na unakiba matung haukiba sayol Putin ka asangba kol amagi matung Trump na atopa mathang onaba ama tawki amasung Kiev amasung Moscow da makoina leiriba mafum aduda lepnaba amasung makoigi tamthirba war loisinaba apel tawki Ukraine sangataba Hungary da lagliba sayol singna Trump na Putin da unagadoriba aduna santi gi dil amagi lambi adu phanglagani haibasi mahak na asa tawri haina Zelensky na haiki Saruk yanaba mangonda invite tawrakide adubu wari sanabagi format adu kipta afaba oiba tarabadi madu khantagani haina Zelensky na haiki kip fibam ki matang da ningthokaba numita hangbada Trump na makoina mai pakpa yai haibasi ayakna kaidongai da haikide ayakna makoina ngamba yai haiki pani khudingi thokpa yai nakoina khanglibadani war haibasi yamna angakpa amade haina makataki lan asik oithokpa yabo aroiba amadi party pumnamukna naksinarkani khalli haina Zelensky na haiki Madun arepo oina loisingani haibanate President Trump na Middle East mayam ama tawbangam kre adubu Ukraine gi mathakta sathariba Russia war asiso magna loisinba pamli mawong aduni haina Zelensky na haiki Gaza dil thugairabadi makoi mutkani haina Donald Trump na Hamas ta warning tawkre US President Donald Trump na Israel ga tawnariba Gaza dil adu kariguma makoi na thugai batarabadi na koi mutkani haina ningthaukawa numita Hamas na warning tawkre adubu yanarun adu ikai khumnaba Palestinian group aduda tanja ama mahakna pikani haiki Trump gi wafam sing adugi matung thunamak yumpham chetaba ceasefire adu kaiba yabagi kiba piba serol loibagi hingsa matung makok thongba US envoy aniga punna Vice President JD Vance Israel pangkre aikoina makoigi yamna afabu oigadaba dil ama Hamas ka tawnakre makoina madu yagadaba ni masi yamna afabu oigani haina Australia ki Prime Minister Anthony Albanese bu White House tamhang una kibaga pawmi sing Trump na haiki adu bakari gumba makoina tawraktrabadi aikoina satkani amasung aikoina makoibu muthatkani aikoina nakoi muthatkani amasung makoi changani haina mahak na haiki sahi ani romgi mamangda Gaza deal amasung puraknaba Trump na hotnaki adubu asiba hostage sing adugi matangda Kusinaba adu Hamas na panthaduna leiba amasung attack sing chatharakpagi damakta Israel na maran sikibaga dil adu hanna akiba pirakhi Hamas ki makok thongba negotiator Khalil al Hayana Egypt ki Al Kahora news group aduna hojik ceasefire agreement adu ngak na satli haiki haksak sing adu lothokpa ikoi yamna satin aruba rei adu makoina adu lothoknaba ikoi daksin na amasung kanna thabuk tawri haina lawa ponumit ki ayukta broadcast tawkiba comment sing da magna haiki Gaza agreement adu laikegani maramdi aikoina pami amasung madu ngakna chatnabagi aikoigi aningba chetna lai haina mahakna makhata ki yekna basing public execution sing lepna Hamas ta Trump na warning tawkre atum oina mahakna Gaza gi damakta international establishment process ama yaungna balaibak kamarum na hairakre hairaduna Hamas ki mayukna ba American force sing yauroi haina Trump na haiki Navi Mumbai da building mai chakpada mari sikre tara sokre Maharashtra gi Navi Mumbai township ta madwal kya gi residential building amada hungyai matung leba pukwa nometa mai chakla ke bada Meeoi mari sikre amasung atopa tara sokre basi area gi center tara ga mari da Waheza residential MGM complex ki tara suba floor ke flat amada 12:30 am adwai da mai chakwa adu horoki bani amasung tara mathoi suba tara ga nithoi suba floor da sandorki haino official amana haiki madada nupa ama amasung sahi taruk tangai binupi masa ama nupi ani sikre aduga atopa Meeoi tara sokre haina mahakna haiki Sokle Meeoi sing adu basiagi hospital amada pukhatkre fire tender ni pan loina fire brigade personnel ni phu amasung police thunglakre ayuk pung marida mai mathatki Anti-corruption wastok na BMW luxury car traded pamli leibaga sigi anti-corruption obdosmen na lokpan ubel luxurious BMW sobdan sing tongla koina satpa pamli amasung chairperson hanagi Supreme Court Justice Ajoy Manik Mor Khantur Karyang na member amomum gi damakta car traded leina ba tender ama tawkre car amomum gi mamal lupa lakh tarani hairi Media report sing phungtor pa car maker BMW na lokpan driver sing amasung staff car sing adugi electronic system amasung operation sing gi maramda makoina tambi ba yauna numit tarini gi training pina ba haigani October taraga tarukta thokiba notification amana India gi lokpan na BMW 3 series Lee car 7 lokpan of India pina ba mabing leiba agency sing dagi open tender invite tawri haiki tender notice adugi matung in hangdokpa numit tagi numit mautrani fawo maman hulakpa yagani
notification aduna online te yaning da kaya phongdo halakre activist lawyer Prashan Bhusan singba kaya anti corruption body aduda onsin duna lairakre Bhusan na government bu senda sumda na sungda ba amasung makhoi gi